lamdam asigi puwari amadi haujik thokliba thokdoksing asigi asengba langla langjin amadi maram thidoktuna khangdokpa mathau tai haina Forum for Research Upliftment Manipur Forum ki Secretary Dr. Mayang Lambam Dayamana phongdokre. Ngasi Manipur University ki Chemistry Department ki Seminar Hall da Forum for Research Upliftment Manipur Forum hangdokpagi thorongga mari leinana wafam asi Dr. Mayang Lambam Dayamana phongdokkibani. Forum aduda Manipur University ki Department of Chemistry ki Professor R.K. Hema Kumar, Manipur University ki Department of Statistics ki Professor K.H. Kumar San, Tanglapau ki Editor Paunam Lambango amadi All Manipur Bar Association ambagi Secretary Nungombam angot thoiba maitai na saruk yakhi. Dr. Mayang Lambam Dayamana makha taraduna forum asi tongan ba university amadi college asigi professor amadi research mairoi singna pusanduna iramdam asigi history culture amadi lamdam asida hojik thokliba thokdok wathok sing asi thijalaba matung seminar pangthoklaga nainaraga asengba adu puthoknaba forum ni haiki. Ngasi nongna semkhiba forum adugi kumja lising ani kumanga dagina lising ani kungatret phawbagi oina sahi anigi thau puba Haugadaba President oina Dr. Biswajit Khumukcham, Vice President Sukham Biyananda, Secretary General Dr. Mayang Lambam Dayaman, Treasurer da Ningombam Arpan, Joint Secretary Dr. Atom Rajiv, Publicity Secretary Laisram Suraj amadi Auditor oina Naurem Naresna Wasak Loki. Akuna seminar aduga conference workshop na singba torokan stage da akoi mayam se punna gyan taminaba loinana madu gyan taminara matung stage da academic journal ama koi tongan ba scholars sing mayam sina makoi wakhalon ideas mayam da phongdok na bagi platform amu khak oina academic journal ama torokan stage da akoi punna makse koi iramda Manipur se hena khaba tangdu laita badumba lamdam amukhak yamna academic oriented oiba yengdagi akoi approach tawjaba adumba forum amukhak ni haijaba tai. Hyderabad ki BB Nagar da laiba All India Institute of Medical Science AIMS Executive Director ki Fampuriba Professor Dr. Anthem Santa Singha, Telangana ki Governor Jishnu Dev Brahmaga Unaduna Hospital adugi chakot thorangi matangda ngarang wadi sanakre. Wadi sanaba aduda Dr. Anthem Santa Singha hojik AIMS da paikhatliba thabak thorom kayagi matangda Telangana ki Governor da pagdam laduna teaching research amadi patient care ki matangda su mayek sengna pagdam ki haidi.